hospital gi piklaba ka amagi marumda nongmai guli ge chena khangliba miyoyasi atei kana sunatte Ukhrul gi laibak thiba thogdok amada autonomous district council ge member ngalanjar bo nongmai na kaptun hat khibagi thogdok to sokhiba van driver Khangembam Vigyanik ni van thogdana nongmagi chara taliba madudagi phangjarakpa senpham khara aduna mahaki imung manungbu pujariba chamlaba miyoy amani nukti sum apdi nongmagi tala sabani na hujik satrabani na karisu lepe sab lepaga lairabani hujik tasengna haibadi akhoi ta khoi innocent ni kemta khangdana japani bara reserve amala e paisa phangdore hana chachabani thogdok adudi nongmagi haukhrabasu masa laing bada changadaba senpham amadi hospital gi nongmada changadaba chading pinabagi wakhalda anaba phagalakpagi mahutta maduna hena wakhal gelena oirakli nongmagi sum sangda yadaba mayam lairimna kitang government gi makai de kitang sokpa madi kitang de mating di pangan hospital da leibe atugi matik yamna sangam pesa gi ngaktani do leng ba wot pasat pa khot pa long paisa ngaktani lair bai khoidi henganu haibani nongmagi chara tan bai khoidi mungnaba ani ge marakta kadaida layo hairibano haina Khangembam Vigyanik loina bishalini na ningam daba amaga loina na laihori mi hatpa mi halamba bom langsilamba nongmai kapsilamba thogdok singasi Manipur dadi anauba natre adubu mugnaba ani ge marakta khwaidi awaba nanglibasi micham praja aikhoina man imungse mana purambani mana sumana ta alagi bada pura awaba si adu kimati haifam khangdi kamai haiga amuk hana phagalaktuna sel tan mangamlak labadi phai adubu karigumba Vigyanik gi phibam masi phagalaktaba tarabadi mahaki imung manungbu kanana yengbi hogani haibasini Vigyanik na khwaidi gi wajariba pumna maksinga sikanagi maralno amana amada maral thejinabagi mahutta matang matam chana warusin puraklam labadi thogdok singasi thulam loidabani